Hello friends, mayamda ngasi aina yamna kanai khanjaba amakak share tawjage masigi pambi se mayamna su khangamani khoi kuthap haira khangna ba pambi duni da magi sigi maton je sisina khoi gi nap lauraga kaksing ga su karakani ba na lawo matam du da adui matam sta khoi na maton je thatlaga samphut chawa matam da bp je control ngam yam phaba adagi hauna saba hairaga na khoi kai hai tare oksa guma thongba matamda khoi manaje happaga saba yam hawe adagi uti thongba khoi uti thongba gumba da happaga saraga su hawe mayam aina si sum khangjaba kharadang mayam da share tawjabani sisu pambi sisu sigadra pakhatle hana su ani sigrabani do sinsu sing gidana jaga je khara putpadagi sina khara tonge na tawbani ado maton chongkhalakwa haidare makhadagi sigraga mayam si pambi se thadan biu jika kogi cooking channel oraga su friends mayam aina kitang kanai khanjaba leraga di adu mayam da share tawjarake adu mayam na kitang kanai khambiraga di ai channel sibu support tawbibo ina subscribe tawbiduna koi like amam tanga lambiu haina mayam da haijari